Mairo Lucing Bama Lake, the Bagamari Lane and housing Bangladesh, Haibagi country, as the Adukimatic Yam job, Ehou Amalakri. Mamagi say 2024 Sekasina you in the Balenga Adu Yam job, Ehou Amalaktuna, overthrow Tokrava Matung Dangasi Fauba, Bangladesh Haibagi country, as see Ehou sing you over protesting you oiba, Mafamamu Uidna Lakli, Masigi Makatarak boy in housing the Hona and Lakli Bangladesh Yam job, Ehou Ski. Maikei asi yumthangnariba yumthangnabada natana ngasi Bangladesh haina khangnariba mafam asibu create tawkiba India hairiba country asigi maikei ronda yamna kanna onsilakli hauzi Bangladesh ki mafam kya amada aduki matik yamna miyoising thoraktuna India bu yaningdaba fongdoktuna Kolau kya ama lauduna changsilakliba yaw asigi maruiba maram asi Sarif Osman Hadi hairiba Bangladesh ki oina mamangi chahi 2024 ki oina lakiba mahirosing ki oiba iho adususi amna maruiba role lokhiba miwi kya amana sakhang naraba hauzi ki oina lairiba interim government asigasu yamna nakna chatpa mahiroi lusingba asi ikhang khangaudana sakhangdaba Marksu pamyu ani laktuna nongmaina kaptuna halamniba asi India gi oiba khut yawi amasung Tathakiba thawong adu rogi maikei gi chathabani haiduna Bangladesh gi oiba mafam kyam hauzi asi yamna kana fongdoknaribani maram aduna India gi maikei gi Bangladesh hairiba country asibu pi mapangal kande haiduna control tognobagi damak to honabada ngahak leitena khut thinjiliba asi yaningde haibo wafam asi fongdoktunani hauzi yamba myoi kyam laktuna Bangladesh की ओइना लेरिबा कैपिटल ढाकादा लेरिबा इंडिया की ओइबा एम्बेसी नत्रगना इंडियन हाई कमीशन की ओइना लेरिबा ऑफिसिंग असिबु टारगेट तौदुना मफम क्यामद यामना कनबा मोंग अमखक्ता इहोसिंग हौरकली मदुबु कंट्रोल तौनबगिदमक्ता यामलबा सिक्योरिटी फोर्स क्यामगी माइकेरिगी इहोरोइसिंग असि टिआरएसना सिंग कापतुना तानखाइबा अमसुंग यामलबा सिक्योरिटी पर्सनल सिंगना चिंगनबगिदमक्ता होनबगी ओइबा सक्तमसिंग अदुमक सोशल मीडिया असिदा उबु फंगली अदुबु इहोरोइसिंग असिगी माइकेरिगिसु नुंग थोमजिनबना चिंगबा खोंथांग क्याम चथबा असिसु लेप लेटना सोशल मीडिया असिदा फोटो अमसुंग वीडियो सिंग साइथोरकली खोइसाउनरबा इहोरोइसिंग अदुगी माइकेरिगी इंडिया की ओइना लेरिबा एम्बेसी अमसुंग इंडिया की ओइना लेरिबा लेंगा की ओइबा ऑफिसिंग असिदा टारगेट तौबा खक्ता नत्तना द डेली स्टार एंड प्रथम अलो हाइबा बांग्लादेश हाइरिबा कंट्री असिदा यामना ममिंग चटपा मीडिया हाउस अमगी ओइबा ऑफिस तसु टारगेट तौदुना यामना कनबा मोंग अमखक्ता अटैक चथकी मसिगी मरोइबा मरम द डेली स्टार हाइरिबा मीडिया हाउस असि मतम कुइनदगी इंडिया हाइरिबा कंट्री असिगी ओइबा इंटरेस्ट एक तौबा इंडिया दा साइडेड ओइबा इंडिया की मिचंग द लेपा अदमक इंडिया की ओइबा नेरेटिव पुथोक्तुना लाकबा मीडिया हाउस अमनी हाइदुना बांग्लादेश दा लेरिबा म्युइ क्यामगी माइकेइदगी अदमक खंगनदुना लाकबा मीडिया हाउस अमा खंगनी मरम अदुना हौजिक ओइ नौनो ओइरक्लिबा इंडिया अमसुंग बांग्लादेश की ओइना लाकलिबा टेंशन असिदा मीडिया हाउस असिगी माइकेइदगी इंडिया की ओइबा इंटरेस्ट थबक तौवी हाइबगी ओइबा वाउ असिदा खोइसाउनरबा म्युइसिंग अदुगी माइकेइदगी अमांगा तासिंग थोगनखिबनी हौजिक लाकलिबा इहो असिदा मतम खरगी ममांगदा बांग्लादेश हाइरिबा कंट्री असिगी ओइना 1971 दा सोनखिबा लानफम अदुदा वार क्राइम चथखिबा सिंग अदुबु दंदी पिनबगिदमक्ता लिंखतखिबा इंटरनेशनल क्राइम ट्रिब्यूनल की माइकेइदगी बांग्लादेश की ओइना मतम अमदा प्राइम मिनिस्टर ओइरंबा शेख हसीना हाइरिबा लुचिंबे असिबु सीबगिदमक्ता दंदी पीख्रबा फाउबदा हौजिक इंडिया की माइकेइदगी बांग्लादेश लेंगाकना हौजिक डिमांड तौदुना लाकलिबा एक्सट्राडिशन की ओइबा शेख हसीना सिनरकनबगी ओइबा वाफम अदुदा नाचुंगदना अदमक लाइथोकपदा नत्तना हौजिक बांग्लादेश की ओइना लाकलिबा पॉलिटिक्स असिदा इंडिया ने यामना का हेना खुथिनजिलकपा असिबु यानिंगदे हाइबगी ओइबा खोलाउ कया अमा ताबा फंगली हौजिक बांग्लादेश की ओइना यामना चाउबा इहो अमा लाक्तुना माइरोइ लुसिंगबा असि हालिबा असि इंडिया की माइकेइदगी खुद यावी हाइबगी ओइबा वाफम फुंदोकपगी मरमदि हादी हाइरिबा बांग्लादेश की संगाइरबा माइरोइ लुसिंगबा असि हौजिक लेरिबा मोहम्मद यूनुस की ओइबा इंटरिम गवर्नमेंट असिगा अदमक मरि नंगनबदा नत्तना मतम खरगी ममांगदा अनौबा लेंगाक लाकपगी ओइबा मचम अदुदा इंडिया की ओइना लेरिबा नॉर्थ ईस्टर्न स्टेट असि फाउबा यावना लौसिलबा मतुंगदा ग्रेटर बांग्लादेश की ओइबा कंट्री अमा सागनी हाइबगी ओइबा वाफम अदु फोंदोखिबा पब्लिकली मियामांगदा लाउथोखिबा म्युइ अमकक ओइरिबनी मरम अदुना माइरोइ लुसिंगबा असिबु हालिबा असि इंडिया की ओइबा खुद सोई सोइदना यावरमगनी हाइबा वाफम असि इहोरुसिंगी माइकेइदगी लोइनमक फोंदोक्लिबनी इंडिया अमसुंग बांग्लादेश हाइरिबा कंट्री अनिसिगी ओइना लेरिबा टेंशन असि अदुकी मतिक यामना वांगबा फिबम अमदा लेरिबनी माइरोइसिंग अमसुंग बांग्लादेश म्युइकी आमगी माइकेइदगी याद्रे हाइदुना ओवरथ्रो तौखिबा शेख हसीनागी ओइबा लेंगा अदुगी लुचिंगबा शेख हसीना असिबु फेसिस्ट रेजिम अमनी हाइदुना मखोइना यामना कन्ना यानिंद्रिबनी अदुबु इंडिया की माइकेइदगी फेसिस्ट लुचिंगबा फेसिस्ट लेंगा अमबु कनखतुना लेइरे हाइबगी ओइबा शेख हसीना पिथोरउ यादे हाइबगी ओइबा यामना चौब इमोशन अमा लेइरी नाकल अमरोमदना म्युइकी आमगी माइकेइदगी ममांग 2024 की ओइना पांथोखिबा इलेक्शन अदुदा शेख हसीना हाइरिबा
ꯂꯨꯆꯤꯡꯕꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯄꯥꯔꯇꯤ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯈꯨꯠ ꯊꯤꯟꯖꯤꯜꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯂꯤꯒꯦꯁꯟ ꯀꯌꯥ ꯑꯃ ꯃꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯩꯔꯤ꯫ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯆꯦꯠꯅꯕ ꯑꯃꯁꯨꯡ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯂꯧꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯅꯈꯤꯕ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯕꯤꯖꯤꯕꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯉꯥꯛꯂꯤꯕ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯇꯦꯟꯁꯟ ꯀꯌꯥ ꯑꯃ ꯃꯁꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯕ ꯏꯃꯣꯁꯟ ꯃꯔꯛ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯉꯁꯤ ꯂꯥꯛꯂꯤꯕ ꯅꯍꯥꯁꯤꯡ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯆꯣꯏꯁ ꯑꯃꯠꯇ ꯄꯤꯗꯅ ꯑꯦꯂꯦꯛꯁꯟꯗ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯣꯏꯒꯦꯔꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯁꯤꯕꯨ ꯕꯦꯁꯦꯜ ꯁ꯭ꯇꯦꯠ ꯑꯃꯒꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯇꯝꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯗꯨ ꯆꯨꯁ ꯇꯧꯍꯟꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯄꯋꯥꯔꯗ ꯂꯥꯛꯂꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯋꯥꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤ ꯄꯣꯂꯤꯇꯤꯛꯁꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯥꯎꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯉꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁꯇ ꯑꯈꯟ ꯚꯥꯔꯠ ꯍꯥꯏꯕ ꯆꯥꯎꯊꯣꯛꯄ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯁꯔꯨꯛ ꯑꯃ ꯇꯥꯟꯕꯒꯤ ꯑꯣꯏꯕ ꯅꯦꯁꯅꯦꯂꯤꯖꯝ ꯍꯥꯏꯄꯔ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯏꯍꯨꯜ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯇꯔꯐꯤꯌꯔ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯍꯥꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯍꯥꯏꯄꯔ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯏꯍꯨꯜ ꯑꯃꯗ ꯒ꯭ꯔꯦꯇꯔ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯨꯞꯃꯦꯟ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯦꯁꯄꯤꯔꯦꯁꯟ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯡꯈꯠꯄ ꯌꯥꯝꯅ ꯀꯟꯅ ꯊꯦꯡꯅꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯏꯟꯗꯤꯌꯥꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯟ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯏꯍꯧ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯄꯥꯎꯈꯨꯝ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯍꯃꯗ ꯌꯨꯅꯨꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯤꯔꯤꯌꯝ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯏꯚꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯇꯅ ꯃꯁꯤꯒꯨꯝꯂꯕ ꯑꯔꯥꯟꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯁꯟꯗꯣꯛꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯔꯥꯜ ꯑꯃꯈꯛ ꯁꯤꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯏꯍꯧ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯗ꯭ꯔꯥꯏꯚꯤꯡ ꯐꯣꯔꯁ ꯑꯣꯏꯔꯤꯕ ꯁꯔꯤꯐ ꯑꯣꯁꯃꯥꯟ ꯑꯥꯗꯤ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯀꯔꯤꯃꯠꯇ ꯔꯣꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯃꯥꯏꯗ ꯃꯁꯤꯒꯨꯝꯂꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯏꯕ ꯑꯦꯛꯇꯤꯚꯤꯇꯤꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃꯠꯇ ꯄꯤꯗꯦ ꯑꯗꯨꯒ ꯃꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯎꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯗꯨꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯗꯤꯄ꯭ꯂꯣꯃꯦꯠ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏ ꯀꯃꯤꯁꯅꯔ ꯔꯥꯏꯁ ꯍꯃꯤꯗꯨꯜꯂꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯀꯧꯔꯕ ꯃꯇꯨꯡꯗ ꯅꯧꯅ ꯂꯥꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯚꯦꯅꯥ ꯀꯟꯚꯦꯟꯁꯟ ꯑꯃꯁꯨꯡ ꯚꯦꯅꯥ ꯇ꯭ꯔꯤꯇꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯣꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯅ ꯆꯠꯇꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯍꯥꯏ ꯀꯃꯤꯁꯅꯔ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡ ꯑꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯏꯍꯧ ꯑꯁꯤꯗ ꯔꯦꯗꯤꯀꯦꯜ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯝꯅꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯄ꯭ꯂꯣꯃꯦꯠꯁ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯥꯏ ꯀꯃꯤꯁꯅꯔ ꯑꯣꯐꯤꯁꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯤꯕ ꯏꯍꯧ ꯑꯁꯤꯗ ꯔꯦꯗꯤꯀꯦꯜ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯗꯨꯅ ꯃꯔꯨꯑꯣꯏꯅ ꯖꯨꯂꯥꯏ ꯑꯣꯀꯤꯌꯥ ꯍꯥꯏꯔꯤꯕ ꯔꯦꯗꯤꯀꯦꯜ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯥꯏ ꯀꯃꯤꯁꯅꯔ ꯑꯣꯐꯤꯁ ꯑꯁꯤꯗ ꯊꯣꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯦ ꯃꯁꯤꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯧ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯊꯪꯅꯆꯤꯡꯕꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯅꯧꯅ ꯂꯥꯛꯂꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯔꯣꯜ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯌꯥꯝꯅ ꯁꯛꯅꯥꯏꯔꯕ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕ ꯑꯃ ꯂꯩꯈꯤꯗꯕ ꯑꯁꯤ ꯒ꯭ꯔꯦꯇꯔ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯆꯪꯁꯤꯜꯂꯨꯕꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠ ꯑꯁꯤ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯍꯧꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯏꯟꯗꯤꯌꯥꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯍꯧꯁꯤꯡ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯊꯤꯟꯖꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯕꯨ ꯌꯥꯅꯤꯡꯗꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯄ ꯏꯔꯥꯡ ꯑꯃꯈꯛꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫